Ngasi SC Studio na miyanggi mafamda wari amatang tamjage. Wari asi nupa masa amagi wari ni. Nongmadi nupa masa asi mathai amna sabadagi mana magi ozagi manakta laklami. Aduga mahangna oza aduda oza ai yamna wari paisagi darkar yamna oire aina aigi ibung manungi ima ipabu yamna nuwaina thamba pami. Malim sida lairiba phajaba mayamsing asibu uhaningi. Adubu hairiba punamak ase paisa yaudabadi oithokpa ngamde. Aduna isada paisa yamna leiba pami. Ozana Pare adudi aiga satlasi la'o haiduna mafam amada puduna lagli. Ozana puduna lagliba mafam adu karamba mafam no haibada samudragi nakal amada nung makan mayam amataba mafam amada puduna laglami. Oza aduna nupa masa aduda yengu nung makal mayam asigi manungda nung makal amadi yawi. Hariba nung makal ase karigba pot amabu sana hekta olan mangami. Nung aduna thengloba khudimak sana hekta oli. Adubo nung adugi maguna si magi ayingba asabadagi khangba ngamgani. Atopa asamba nung oiragana khutta thamba matamda ingbu phawgani. Aduga sana olanba nung oiragana isada lumbu lumbu saba phawbu oigani. Adudagidi nangna sana olanba nung adu phanglabadi nangi aningba apamba punamak phanglagani. Nupa masadu yamna harawkhi. Masidi tha kharak da wabagi wadani. Nomagi aina pung kharadani kaithokadaba. Adubu nupa masa adudi pap taba ngamkhide. Oza aduna piramliba thabak ado mahakna yamna munna khalaga piramlibani haibadu. Aduk yamna wadana nungaina phangadaba oiragadi oza aduna nupa masa aduda haibasu hairamloi. Oza aduna haiba poktakto nupa masa adu thabak oina tawba hawri. Nakal amada pulap taaduna lairiba nung makal mayam adudagi amamamta pairaga yengbada masada ayingba phawbu makai nakal amada lairiba samudra adula langthakirami. Maramdi nungsing adu samudrada langthadrabadi hanigi nungsing aduga punsinakigani. Aidi thakaya ama sangduna nungsing asibu khullaga yengadoribani khanbadagi. Asumna nongma nini humni khullaga yengbada masada nungsing ado ayingba phawbudagi samudrada loina hunthakirami. Tha ama ani ahum mari haukre. Haujuk phawbuda nupa masa adugi masada lumbu lumbu saba nung ado phangba ngamdri. Nung punamak ayingba ngakta ngai adudagi nung ado thuna khanba haurakle. Karigumba kharadi masada akawbu laiki. Adubu nomadi soidana phangani khandana nupa masa adubu nung adu khanba hauki. Mana haurakpada khanba nung khukan aduga haujuk khanba nung khumkhan asiga manaraktri. Haibidi mahak yamna thuna nung adubu khalakle. Magi wakhanse asigumba condition amada lakre. Yamna thuna nung adu pairaga samudrada langthabigi habit amada laiki. Mana asumna kanna honaraba matungda tha manga subagi numit kharanigi marakta nupa masa aduna nung adubu phangki. Mana nung adubu phangi haibabu mahakna yamna thuna pairaga thuna langthokpagi habit aduna nung adusu samudrada langthakre. Second mari mangagi matungda mahak masada ningamdam ama phawrakhi. Samudrada langthakriba nung ado mahak khungkat parangamlaroi matau karamna khungkatkani khanduna. Masa matomda aise nung ado phangbadi phangbani adubu aina amu huntokri. Ai isanadi khangbani dako haiduna ningamdaba ama phawki. Piklaba telaba wari asidagi aikoina kari loksinba yabagi. Kari loksinduna aikoigi punsida ahomba ama porakpa oigani. Wari asidagi karamba message lauduna wakanba awanba ama porakani. Awanba malaklabadi aikoigi punsisu ahomba amadi soidana lakani. Karigumba nangna nongmagi matambu yamna laina lawba hawraklaba tapna tapna nangi punsido laithokpagi habit ama oiraklagani. Nangi punsigi achauba khudongchaba ama phanglabasu laithokpagi habit aduna maram oiraga khudongchabado nanthokduna chatkigani. Nasa natomda ningamdaba amadi lakani. Aina laina khalubadagi achauba khudongchaba adu laina chatkibani ko mangkibani ko haiduna. Nangna matambu yamna laina khaluba nangi khwadagi maru oiba numitusu laina lawkhibani. Nangi punsidasu hairiba nung ado phangbagi khudongchaba numisu soidana lairibani. Nung khudimak nomagi matam amamanga chap manai.
lumbu lumbu saba nung ado nangi punsida karamba matamda lakani haibasidi kaidongda khangba ngamloi adubu nangna yamna cheksinna nongmagi matambu sijinagadabani nongmada nang karigumba kharadi tamjahogadabani miwondagini khangde karigumba posak amadagini karigumba kharadi tamhongnabu hotnagadabani nangondasu ikhang khangogdana lumbu lumbu saba nung adu phangduna nangi punsida ahongba ama lakpasu yai ahongba ama poraktuna nangi punsido awatpa laitana nungaiba oiba ngamgani adubu karamba matamda phangani habedudi nangsu khangba ngamloi ngasi natraga hayeng hariba nung aduna nangna phanglabadi nangi punsido ngamkhai laitana nungaiba phangba oigani aduna punsigi mikup khudingmapu yamna kupna yengbiyu yamna kupna hingbiyu yamna kupna honabiduna kanna honabiyu nungduna phangliba mikup adumangni khalaga matambu yamna luna cheksinna khanduna honabiyu nongmadi soidana mai pakani loikraba matamdi amuk hana laktabani AC studio na toina haijari laigi thaujanga loire loinena nangi asengbo hona jabangi mahige loinena ikhui miyangi minungsiga loinena kariguma thabak amatangdi pangthoklamu mipung khudimangna tamjaningai oinaba aigi channel asibu yengbiriba miyoisingna subscribe tawbiduna channel asibu mateng pangbiyu haina miyangi mafamda nijari